Nangdi pakhang aribanina ai budi karisu nusibiramo. Pakhang ariba kaina. Namai nusibaduda kinjina pak tauradi. Thilo nangna kaudana ba. Aigi maise dakfam ama thambirammo. Tanarmuni nasok loi fajabnina adumain ga hajal lakanuda harauge tawe wakhal ga se thakhoge tawe ba aidi ba haisini odo application am thajala ke da sidhangre yarida waiting list or jule jige ke do nakan da bora da tharga dum famjage Bananai thamoi gi mapu awat palai roi ai gi ma pok ashi